Karigumba apikpa asoiba mana adongi punsi kari oigani haiba ngamdaba mafam kya lei haina hairabadi thajabigadra mafam khuding camera na adomu yengsili adongi wakhal wahi amana khudong thiba amada tahanba yari rules thugairubana fine khakthi ni haiba leite heno khudong thiba amadi soidre ngasigi video sida world gi khwaidagi strict oiba countries khara puduna lakchari makhoi gi daily life ase karam tawi haiba yengminasi loiba fauba meeting taminatuna makhoi gi shocking oiraba laws sing khaminasi ahanbada North Korea is yam interesting oiba country amakhakni North Korea gi karamba law na lifestyle da kari honghalli haibadu yengminasi ahanbada government gi control na pumnamak paishili North Korea se family mana rule toba country ni hauzik na Kim Jong Un na pale makhoi gi lamda political party amakhakle opposition amata laite miyoi singna government criticize toba yade hek criticize toba taragadi adum phaba tare government na education jobs media madi any movement control tori ani shubadana no freedom of speech and expression countries ayambada miyoi singna ngangning mangangba yai adubu North Korea dadi leader natraga government ge mayokta wa mata ngangba yade phones internet TV sing yamna akakna na thami foreign gi movies isai natraga news sing ban tawi khudamoina South Korean ge drama lona yengamba targadi prison da chahi kya leiba tari ahum subadana no free movement citizen sing country thadokuna chatpa yade permission yaudana country manungda leiba city amada chatpa fawba government gi approval darka oi borders area da guard kayana senaduna thami masibu karigumba lona lana chatlamba targadi prison camp sing da thamjingani imung manu yauna punishment fangani mari subada family pull up punishment pibagi system asini masi North Korea gi oina yamna Sathiba part amakhakni miyoi amana crime tawrame haina khalase adu oiragadi mahaki imung aduma punishment fangani masigi system asibu guilt by association kawi masina akiba mapokhanduna miyambu risky oiba thabak tawbadagi ngaktu khali manga subadana prison camp singni miyoi singna level camp ta thami kari maram gino hairabada political crimes kaya tawrambagi haibade government bu criticize tawba ban content sing lona yengamba lam thadokna chatnaba tawramba sini prison camp ki punse sisu forced labor haibade mines big farms sing da thabak shuhanba chanaba khara khatamak pizaba tamthiba fibam amada thambibana yamna wana hingi ayamana kuina punsi kande taruk subadana daily life ki strict rules singni miyamna hena khangbiram lagani Kim Jong Un gi hairstyle kanana su follow toba yade haibadu masi achumba makni akaknaba hairstyle khar khaktamak kakpa yai western fashion oiba firol sing set pa yade miyoi singna makogi leader singda respect utkadabani khudamoina hairabada leader singda khurumgadabani taret subadana media pumba control toba sini information khudingma government na control tawi news ayamana country ge positive side khaktamak utti leader singbuna yamna perfect oiba isur makamanava figure gumna khali piklingai dagi hauna angang singbu leader sing worship tawhanbagi chatnabi lei ani shubada strict Khwaidagi oiba country asina Saudi Arabia ni Saudi Arabia gi legal system ase Sharia law haibadi Islamic law da base toba system amakhakni masida modern regulation khara state na hapchinduna country gi law ase semni bani court religious tax amadi interpretation kayama siznai written oiba panel court ama phawba laite judge singh ya pamapamba warit lepe religious principle na criminal law amadi daily lifestyle sing da pansinba country makhakne rule sing asi miyam gi moral amadi public order khaktamaki leiba nate nupi sing gi dress set pada yamna revealing oiba dress set pa yade Saudi Arabia da avia haibade black robe ase yamna common oi adubu masi set taba sungya yade haibadi laite nupasu adumangai dress set pada yamna lemjaba tradition ga chanaba set katabani public ki behavior thamba athingba khara muk yengminase public sing mimang thokna nungsinabagi lichat utpa yade haibadi kising gumba asini masi tawramba targadi fine sauna thigani offensive oiba haibadi wangang thiba midyeng thiba su utpa yade masisu fine hekta thigadori bani
Prayer matamda business su karigumbada lephanba yawi. Adubu hanaga yengnabada hawjikna kharadi hanthai. Alcohol, yu asi pulap thingzali. Drug chaba mising su yamna tamthina lawi. Juar, gambling asi illegal oi. Touristing fawba masigi rules asi ngakna chatkadabani. Online da government natroga leaders singa mari lainabasing criticize tawba thingnaragadi penalties phangani. Offensive amasung immoral oiba content sing share tawba taragadi fines natroga jail da changba yai. Social media sing sizinabadi yai adubu monitor tawi. Punishment asi masa-masana tawriba crime adugi makhadi poli minor oiba case sing di fine natroga warning pi. Aduga serious crime sing di jail da thami. Aduga Saria logi matung ina serious oi haina lowa sing di penalties Sathiba kya pi. Tamthina phubi aduga serious crime sing di capital punishment haibadi sibagi cherak phawpi. Leader Mohammed bin Salman gi matung ina Saudi Arabia se mamanga hawjikka yengnabada strict oiba kharadi hanthare. Haibadi nupi sing car thoba yare, male guardian yauduna travel toba yare. Hiram kayada permission pikre, sectors kayada thabak toba yahalle. Society su change tawre, haibadi cinemas, concert amadi tourist kaya open tawre. Dress code thamlamba thingba pumba lauthokle. Religious police ki power hantahalle aduna Saudi Arabia se strictly oidi adubu hanadawna strictly oidre. Saudi Arabia na strict oiba se mahak Islamic law ki tradition da hena lupsin ba mate law asina amuk religious social values sing thamna ba honaba government na sumasigi order discipline amasung culture and identity ngakna ba hotna badagini. Ahum subada Iran ni Iran asisu Islamic Republic amani haibadi laws asi Sharia law gi makhada chana hanbani. Religious leaders sing da akanba control lay government gi decision khudimakta. Supreme leader na makhoi top authority oi. Aduna politics samasung religion ani asi yamna connected oi. Dress code thamba thingba sida hena sathiri badi nupi singi oina mapal tholakpa matamda hijab setpa se yamna darkar oi. Firol sing khong khut phajana khumjinba oigadabani. Sam utpayade sam khara utluba targadi rule violation tawbani haini lawgani. Nupi sing hijab setana thokpa targadi jail da nimit tarani degina tha ani fawba laiba yai. Anoba semlakpa law sing na penalties hena kankhalakli. Haibadi heavy fine thihanba prison da thamba repeated violation da akan ba punishment piba kaya tawi. Iran gi special police amalai. Masibu guidance patrol hairga khangai. Makhoina dress code public behavior sing monitor tawi. Kanagumana rules thugairamba targadi police singna thingani. Warning bigani fines logani amasung custody da moral gi matung ina thamgani. Khudam oina nupi ama hijab violate tawrubage 2022 da arrest tawki. Masigi mayokta protest kaya tawki. Mafam asida freedom of speech and expression leite. Miyoi singna government religious leader amadi chatnariba law sing freely criticize tawba yade. Kanagumbana protest tawba online da criticize tawba post tawramba taragade arrest tawba jail thamba thabak amadi travel da athingba kya thamba yai. Government na modern technology siznai haibadi camera apps amadi warning SMS kaya sizinaduna violation kaya track tawduna khanghale. Kanagumba dress rule thugaiba taragasu atopa mi singna report tawba yai. Karigumbada nupi amana hijab ningthina setaba taragade mahakna tongiba gari adu faw track tawba yai. Punishment asi achauba macha haina makhoi gi maral gi matung inna khaidoi. Macha hairagadi fine gumba sini. Violation hanjin tawramba taragadi jail da thami. Karigumba tamthina phubasu yawi. Political activism singde prison kuina amadi tamthiba moonga thami. Khudamoina dress ningthina setlamdaba taragadi fine thiba prison thamba kaya tawi. Iran gi real life situation hairigadi miyoi ayamba maru oina nupi singna protest tawi. Kharamana openly oina hijab ki rules sing follow tawdi. Law enforcement ase karigumbada yamna strict oi. Karigumbadana yamna relax oi basu yawi. Masina government amadi miyoi singi marakta lainaba tension asi utte. Masina haibade miyamna ningtamba pami haibasine. Iran asi karigi strict oribano hairigade 1979 ge revolution dagi Iran asi religious ideology da based okay. Mari subada Singapore ne.
Singapore gi philosophy yengsi. Singapore gi system asi strict rules na clean namadi safe oiba society amo ohen basini. Singapore gi system asi wakhal politics asi dictatorship kupna control taude. Masi discipline, order amasung public cleanliness ki warini. Law sing yamna clear oi written formats ni aduga masi phajana su chatnahali. Punishment sing di fine thiba jail da thamba tawi. Masigi goal di law crime amat ohenduna quality oiba punsi ma ohenba sini. Masina Singapore asi safest country singi marakta amo oiribani. Singapore miyam gi everyday rules asi yamna strict oi. Plastic pochai mafam chadana hundokpa yade. Hundok amba taragadi fine thigani. Karigumba hanjin tawramba taragadi streets adu mana sengtok hangani best lelaga. Public area da tin sichin ba amot akai sichin bada fine lawi. Jaywalking da fine lawi, non-designated area da smoking tawbagi su fine lawi. Masina takpadi lubanan basi yamna hakchina lawi haibani. Yamna famous oiba rule amana chewing gum yuan basi ban tawi. Medical gum khara khaktamak sizinaba yai. Maramde chewing gum sing saidokpa loiraga train da tungba lip sing da napchilamba thingnei. Government na masidagi ngakthuknaba chewing gum asi ban tawsili. Public transport singi rule lay. Metro train manung da chaba thakpa tawsinba yade. Mai chakpa yaba pot pusinba su yade. Kiu ningthina follow taholi. Masida thukpa soiba macha ama fauba fine thigadawribani. Police amasung authorities singna yamna mathau masak khangi amasung strict oi. CCTV camera sing mafam khuding thammi, law sing local amasung tourist sing chap manana apply tawi. Masina huran chinthi amadi street crime sing masing hantahale. Achauba crime sing gi punishment di yamna kalli. Drug trafficking gi punishment di sibagi chirak fauba piba yai. Karigumba public private property sing thugairamba taragadi canning amasung jail thamba yai. Mi phunaramba taragadi jail thami fine thihali. Punishment chawrabadi crime thopagi chang hanthari bani. Lamchat sajat wangang sangangi law singda aranba pau sandokpa sithingi. Religion amasung race ka mari lainaba hate speech sing punish tawi. Public protest tawbagi su permission darkar oi. Freedom delay adubu freedom asina harmony da amangata di thokhande. Singapore asi independence panglaba matungda maru oina leader Lee Kuan Yew na masigi system asi haudokhibani. Small country di stable oina efficient oina laigadabani khalaki. Atopa culture haibadi Malaysia Indian sing su strict oiba rules sing darka oi haina khali. Makhoi su cleanliness safety amadi economics growth yana darka oi. Manga subada China ni. China gi laws na karamna strict oi haibadu yeminasi. Ahanbada China gi political system asina pumnamak control tawi. China asi one party na rule tawba country amakhakni. Madudi communist party ni. Opposition party allowed tawde makhoi gi top leader na Xi Jinping ni. Government gi decision khudimak centralized law na tawi. Miyoi sing normal life ta hingi. Adubu politics na khudum chan sinduna thami. China asi surveillance ta yamna advance oi. Haibadi millions of CCTV na cities sing da khili. Facial recognition technology lay mobile apps amadi digital payment gi khuthang da track tawba yai. Mafam kharadadi social monitoring na behavioring track tawba yai. Suspicion oiba activities sing track tawba yai. Khudam oina traffic rules thugairamba taragadi yamna thuna detect tawba ngami. Masina makhoira kupna adum yangsinduna laibagi ihul ama fawhali. China asi internet system yamna control tawba country makhakni. Global gi apps amasung website sing block tawi haibadi Google, Facebook, YouTube masigi mahutta China na masana puthokchaba WeChat, Weibo sing sizinai. Masigi system asibu Great Firewall hairiga khangnei. Masina news, social media post amadi online discussion khudingmak control tawri. Sensitive topics sing yamna thuna remove natraga censor tawi. Mari subada people sing government bu openly criticize tawba yade. Ban political parties sing support tawba yade. Historical natraga political events sing permission yaudna khana nainaba yade. Kanagumbana line se cross tawba taragadi post kakthakani. Account ban chagani questioning amasung detention tawgani. Manga subadana TV, newspaper amadi major media sing state na control natraga supervise tawi.
न्यूज़ किसु अकक्नब गाइडलाइंस लई हाइबदि इन्फॉर्मेशन सिंग हाना फिल्टर तौगदबनी गवर्नमेंट की अचीवमेंट सिंगना हेना हाइलाइट तौगदबनी तरुक सुबदना प्रोटेस्ट तौबगिसु परमिशन हाना लौगदबनी मसिसु परमिशन इपीपीदे एक्टिविस्ट अमसुंग ऑर्गेनाइजर्स सिंग यामना क्लोजली ऑब्जर्व तौई अनऑथोराइज्ड ओइबा प्रोटेस्टना एरेस्ट तौहनबा यारिबनी तरेट सुबदा चाइना की लीगल स्ट्रक्चर लेजै अदुबो माइनर वायलेशन की ओइनदि फाइन थी सीरियस क्राइम गिना जेल थमी यामना लुबा क्राइम्स गिना डेथ पेनल्टी पी एनफोर्समेंट सिंग असे यामना स्ट्रिक्ट ओइ अमसुंग मतिक चाना तवी निपान सुबदा चाइना की गवर्नमेंट ना थाजै मदुदि स्ट्रिक्ट कंट्रोल ना स्टेबिलिटी पुरक ngमगनी स्टेबिलिटी बु लेरबदे इकोनॉमिक ग्रोथ लाकनी नेशनल स्ट्रेंथ अमा पुरकनी हाइना अदुना चाइना ना डेवलप ऑर्डर अमदि नेशनल यूनिटी दा हेना फोकस तौरिबनी अदुना हौजिक अखोगी मालेमसिता लैरिबा लॉ सिंगी तोंगान तोंगानबा साथीरबा कंट्रोल कया नैनख्रे खरा अमना अकीबा स्ट्रिक्ट ओइबा दंदे खरा अमना रिलीजन खरा अमना टेक्नोलॉजी अमदि डिसिप्लिन सिजिनरी अदुबु वाहंग अमदि असुक स्ट्रिक्ट ओइबा कंट्री सिंग असिदा लैनिंगब्रा अदुना कमेंट सेक्शन दा हाइबिरमु करम करम कंट्री ना अदुमबु यामना ngakhanbagi haibadu aduna comment section da haibiramu karam karamba country na adumbu yamna ngakhanbagi amasung karamba country da strict oibagi leiba pamdabagi haibadusu ngasigi video ase kanai haina khanbiba taragade like share subscribe tawshinba kaubiganu adude mayam mathangi video da muk unarasi